Rahul Gandhi की Bharat Jodo Nyay Yatra asi yamna matang chadaba amasung lamdam asida karisu kanaba purakpa ngamloidaba khongchat amani Haina BJP Manipur Pradesh की President A Sarda maral shikhre Bharatiya Janata Party की Swar State Campaign की manung chanangasi Sri Sri Govindaji Temple की akoiba mafam sing sit sengba की thoramda saruk yakiba A Sarda na wafam asi Tom TV da phongdokhibani Tom TV na hangba wahang amaki paukum piraduna mahakna makhatana hai Congress na chaliba Bharat Jodo Nyay Yatra asi miyamda oidabu wafam kaya thamduna political ki khudong chawa longnabu hotnaba thorang amani khongchat asida sijinariba nia haiba wahid asi yamna chunadaba madi paksadaba ama oi khongchat asi leipak asi tasinanaba Bharat Jodo gi khongchat nate masidi leipak asi thugainaba Bharat Jodo gi khongchat amani Malem kumbana thajaba thamliba lengak leibak asigi Prime Minister Narendra Modi bu maithiba pinanabagi thausil oina tongan ma political party kya pullaga chaliba khongchat asi hawdokpagi thoramda Manipurda laklaga stage mathakta famliba political party mapan gi luchingba sing Bharat Jodo gi mahutta Gadvadan Jodo Haina laubani hena chanagadabani khongchat asina lamdam asida kanaba pibagi mahut miyam marakta hena wakhal tanadaba thogananabagi thausil amani nakalamoromda Manipur oina adumak laigadavani lamdam asi tongan ba Phurup kuntrani thoi henbana punna khundaminariba lamdam amani maram aduna Akaknaba Phurup Amakhak Maming Paklaga Makhoigi Lamni Haina claim tobasu Yaroi Haina A Sarda na makhataki Jammu Kashmir na chingba tongan ba North East development gi paikalaiba North East special miyeng thamiba punamak singa se Bharat Jodo hariba makoina hariba wahai asidi Bharatiya Janata Party leader na practically thabak oina Atalji gi matamdagi chatharaga laaba adugumba Bharat pu apunba phajaba sakti leiba adugum Bharat nama semnanabagi wakhallon lerba leader ngaktani makhoigi khongchat aduna Manipurda karisu kanaba poroi aikhoi mayam gi marakta praja gi marakta misunderstanding hena thoknanaba adugumba khongchat ni ngarang nahan makoi nahan gi ba yengbio kangpokpida welcome to cookie land Manipurda cookie land leite haibase masi community khuding maki len leiba taragadi ngasi Manipur kadaida leigaduino aduna ngasi akoi community amata da koina against ngang banate Manipur oina leigani Manipur da leiriba jati kuntrani thoigi adugumba ekoina ethnic park ama semi basida yauriba jati khuding Manipur prajani aduna kanagumba matagi community amatagi len khaidokpa yaroi Manipur gi adugumba lengdaba lam oigani adugumba cookie land welcome to cookie land da harau adugumba saruk yariba nakhoigi awabagi dhamakta nakhoigi apambai dhamakta ai lepi haigiba duma Rahul Gandhi gi khongchat ado Bharatiya Janata Party na condemn tawi madunai khoida santi purakpa ngamoi